ngasi ayung Moreh da thokiba laibak thiba tawdok amada SDPO Moreh CH Anand Kumar laikhidraba matung Moreh da enforcement Changkhiba police team singda Kuki Lalhouba singna Sinam village manakta ambush satharakrai ambush aduda Manipur police ki IG zone 1 tempting ngasangwa ge escort personnel akum nomai maruna panbadagi soktuna Rasmedi city da laikanakrai tawdoga sing ngasi numidungba matung pung akum taramda atwaida paleldagi Moreh lambida kilometer 13 chalaga laiba Tengnopal district ki Sinam village yauramdaida thokibani Kuki Lalhouba singna chatharakhiba ambush aduda soklaba police personnel sing adudi Ukhrul district ki Kachai village tagi Imphal West district police ta head constable oina laiba S Thuikawang apokpa S Samuel mahak makud amadi pukta nongmai maruna panbadagi sokpani Imphal West district ki Singzamai Wangma Khetri laikai dagi S Sekarjit constable number 1801171 apokpa S Priyanandana makhongda nongmai maruna panbadagi sokpani Thobal district ki Yairipo Khoiromdagi L Bankim CD number 10D0557 apokpa L Tombana makhongda nongmai maruna panbadagi sokpani makoi ahummak Manipur police ki IG zone 1 tempting ngasangwagi escort personnel ngaktani makoi ahum Kalchingda leiba Jivan hospital da first aid piraba matung Imphal gi North AOC da leiba Rasmedi city da pukhatuna laikanari Police tagi fangba pawamagi matung ina ngasi numit nungba matung pungamaga minit kuntra rom tarakpaduaida Manipur police ki IG zone 1 tempting ngasangwa DIG range 2 Jogesh Chandra Hawizam SP Kalching TS Bikramjit SP Thobal S Sasidananda amadi ASP operations Thobal Wangkhomba Okram Jana Luchingba masing yamlaba police Manipur police ke commando team singna Moreh tamna lakbada numidungba matung pung aniga minit yang khairom taba duaida security convoy gi mamang thangba additional SP operations Wangkhomba Okram Jagi bulletproof gari da Kuki Lalhouba singna chingthaktagi nomoi round ke atara kham laitana kapsin ba haurakibani Kuki Lalhouba singna ambush tawba haurakpadagi maningda lakba commando team sing su position lauduna nakalani makta akan mamongda minit 95 rom nomai kamnaki Maduda IG tempting ngasangba ge escort personnel ahum nongmai maruna panbadagi asogapan nangkhibaga loinana police ki gari kharasu nongmai maruna panbadagi akaya thoi thoke hairi